ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯀꯝꯗꯧꯔꯤꯒꯦ? ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯔꯥ? ꯑꯩ ꯍꯌꯦꯡ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯌꯦ ꯏꯃꯥ꯫ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯁꯨꯇꯤ ꯐꯪꯕ꯫ ꯑꯗꯨ ꯌꯨꯝꯗ ꯂꯥꯛꯄꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ? ꯑꯣ, ꯏꯆꯥ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯂꯥꯛꯑꯣ꯫ ꯀꯩꯝꯇ ꯂꯩꯔꯛꯑꯅꯨꯗ, ꯑꯩꯈꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯤꯌꯦ꯫ ꯑꯗꯣ ꯏꯃꯥ, ꯗꯥ ꯃꯥꯂꯦꯝꯗꯣ ꯍꯧꯖꯤꯛ ꯀꯔꯤ ꯍꯣꯠꯅꯔꯤꯕꯒꯦ ꯍꯥꯏꯕ ꯈꯪꯂꯕꯣ? ꯃꯍꯥꯛ ꯌꯨꯝꯗ ꯂꯥꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯕ? ꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯒ ꯇꯥꯔꯤꯕꯒꯦ ꯍꯥꯏꯕ? ꯏꯆꯥꯅ ꯃꯥꯂꯦꯝꯒꯤ ꯋꯥꯒ ꯍꯪꯂꯤꯗꯨꯕꯨ ꯇꯟꯕꯨ ꯇꯟꯗ꯭ꯔꯣ? ꯏꯆꯥꯅ ꯋꯥ ꯃꯥꯡꯅꯕꯅꯤꯗ꯫ ꯑꯩꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯕ ꯂꯩꯇꯤꯌꯦ꯫ ꯑꯩꯅ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯇꯥꯕꯗꯗꯤ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯍꯥꯏꯕ꯭ꯔꯥ, ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯃꯗꯤ ꯍꯥꯏꯅ ꯇꯥꯏ꯫ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ, ꯃꯥꯂꯦꯝꯁꯤ ꯌꯨꯝꯗ ꯑꯃꯗꯤ ꯃꯥꯒꯤ ꯔꯦꯟꯇ ꯂꯩꯕ ꯇꯟꯗꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯃꯍꯥꯛꯁꯦ ꯑꯩꯅ ꯌꯥꯝ ꯐꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯍꯥꯛꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯑꯩ ꯍꯌꯦꯡ ꯂꯥꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ꯫ ꯐꯣꯟꯗꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯊꯝꯂꯒꯦꯀꯣ꯫ ꯍꯌꯦꯡ ꯑꯦꯌꯥꯔꯄꯣꯔꯠꯇ ꯕꯕꯥꯔꯥ ꯀꯅꯥꯅꯣꯝꯇ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯂꯧꯅꯕ꯫ ꯏꯆꯥꯊꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯁꯥꯟꯅꯖꯔꯨꯔꯣꯀꯣ꯫ ꯑꯗꯣ ꯁꯥꯟꯅꯕ ꯍꯦꯛ ꯂꯣꯏꯔꯒꯅꯦ ꯌꯨꯝꯗ ꯐꯠ ꯂꯥꯎꯅ ꯍꯟꯖꯤꯜꯂꯛꯀꯗꯕꯅꯤꯀೋ꯫ ꯑꯩ ꯅꯍꯥꯛꯀꯤꯅꯦ ꯑꯆꯥꯄꯣꯠ ꯁꯦꯝꯂꯝꯒꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯤꯀꯣ꯫ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯤꯒ ꯈꯠꯅꯕ ꯌꯥꯗꯦ, ꯀꯥ ꯍꯦꯟꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦꯀꯣ꯫ ꯇꯨꯁꯤꯟꯒꯅꯤꯕꯀꯣ, ꯇꯨꯁꯤꯜꯂꯕꯗꯤ ꯏꯆꯥ ꯁꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯃꯁꯥ ꯅꯥꯟꯕ ꯃꯐꯝꯗ ꯆꯦꯆꯦ ꯍꯣꯏ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯁꯥꯟꯅꯒꯗꯕꯅꯤꯀꯣ꯫ ꯍꯣꯏ ꯃꯃꯥ, ꯑꯩ ꯁꯥꯟꯅꯕ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯆꯦꯆꯦ ꯍꯣꯏꯗ, ꯑꯗꯨꯒ ꯃꯃꯥꯅ ꯑꯩꯕꯨ ꯑꯃꯨꯛ ꯂꯥꯛꯍꯟꯅꯤꯡꯕ ꯃꯇꯝꯗ ꯀꯧꯔꯛꯎꯀꯣ, ꯑꯩ ꯐꯠ ꯂꯥꯎꯅ ꯂꯥꯛꯀꯦꯕ꯫ ꯃꯆꯥꯅ ꯁꯥꯟꯅꯕꯗꯨ ꯆꯥꯡꯌꯦꯡ ꯌꯦꯡꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯩ꯫ ꯃꯆꯥ ꯊꯣꯏꯗ ꯐꯨꯕꯤꯕ, ꯆꯩꯕꯤꯕ, ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯇꯠ ꯇꯠꯇꯅ ꯐꯨꯕ ꯆꯩꯕ, ꯉꯥꯡꯕ ꯀꯌꯥ ꯑꯗꯨ ꯅꯣꯡꯃꯗ ꯑꯁꯥꯎꯕ ꯋꯥꯔꯧꯕ ꯂꯩꯔꯨꯗꯦ꯫ ꯑꯉꯥꯡ ꯃꯁꯦꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯏ꯫ ꯅꯣꯡꯃꯗꯤ ꯊꯣꯏꯒꯤ ꯃꯃꯥꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕꯤ ꯅꯥꯎꯕꯤꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯎꯕꯤꯆꯥ, ꯅꯪꯒꯤ ꯅꯆꯥꯒꯤ ꯋꯥꯍꯩꯁꯦ ꯈꯔꯗꯤ ꯐꯖꯕ ꯋꯥꯠꯂꯤ꯫ ꯑꯉꯥꯡ ꯃꯈꯣꯏ ꯃꯁꯦꯟ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯨꯝ ꯀꯩꯝꯇ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯉꯥꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯈꯣꯟꯗꯥ ꯂꯛꯇꯥ ꯑꯁꯤꯃꯗꯤ ꯍꯥꯏꯍꯟꯒꯨꯝꯁꯤ, ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯐꯤ ꯊꯣꯡꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯁꯦ ꯏꯀꯥꯏꯖꯕ ꯐꯥꯎꯏ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯍꯥꯏꯗꯅꯕ ꯍꯣꯠꯅꯁꯤ꯫ ꯏꯁ, ꯅꯪꯒꯤ ꯅꯆꯥꯅ ꯀꯩꯝꯇ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯗ꯫ ꯅꯆꯥꯗꯣ ꯍꯥꯟꯅ ꯋꯥꯔꯛꯈꯨ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯝꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯏज्ꯖꯠ ꯂꯩꯇꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯋꯥ ꯉꯥꯡꯕꯗꯅꯦ ꯅꯪ ꯃꯥ ꯒꯥꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯗꯨ ꯍꯥꯟꯅ ꯁꯦꯝꯗꯣꯛꯈꯣ꯫ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯦ ꯊꯣꯛꯂꯝꯒꯅꯤ꯫ ꯃꯩꯇꯩꯒꯤ ꯃꯤꯅꯧꯁꯦ ꯌꯥꯝ ꯂꯨꯕꯅꯤ, ꯃꯗꯨꯗꯒꯤ ꯑꯁꯨꯝ ꯍꯧꯔꯕꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯆꯤꯟ ꯊꯤꯕ, ꯐꯤ ꯊꯣꯡꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯒꯗꯕꯅꯤꯅꯦ꯫ ꯍꯣꯏ, ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕꯇ ꯈꯪꯕ ꯅꯠꯇꯦ, ꯃꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯣꯛꯇꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯤꯡꯒꯣꯜꯅꯨꯡꯁꯤꯗ ꯅꯥꯇꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯀꯣꯛ ꯀꯨꯞꯇꯅ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯛꯅꯈꯤꯗ꯭ꯔꯣ? ꯏꯁ, ꯀꯔꯤꯒꯤ ꯏꯆꯦꯅ ꯅꯈꯣꯏꯗ ꯀꯧꯗꯣꯔꯤꯕ ꯑꯩꯅ? ꯅꯈꯣꯏꯅ ꯀꯔꯤ ꯍꯦꯜꯂꯗꯅ? ꯑꯩꯁꯦ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯈꯪꯂꯕꯣ? ꯏꯕꯨꯡ ꯏꯄꯥ ꯊꯕꯛ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯁꯣꯝꯁꯤ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯊꯩ ꯂꯩꯔꯒ ꯀꯣꯛꯁꯤ ꯈꯨꯝꯗꯣꯔꯤꯕ? ꯍꯧꯖꯤꯛꯀꯥꯟ ꯑꯁꯨꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯕꯨ ꯑꯩꯗꯤ ꯉꯝꯖꯔꯣꯏꯗ꯫ ꯏꯕꯦꯝꯃ, ꯅꯪꯁꯦ ꯏꯀꯥꯏꯕ ꯍꯥꯏꯐꯦꯠ ꯈꯪꯗꯕ ꯃꯤꯅꯤꯗꯅ, ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯉꯨꯗꯦꯍꯦ꯫ ꯃꯤꯅ ꯍꯤꯡꯂꯤꯕꯁꯦ ꯏꯖꯠꯀꯤꯅꯤ ꯍꯥꯏꯕꯁꯤ ꯏꯕꯦꯝꯃꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯈꯣꯏ ꯅꯄꯥꯝꯒꯤ ꯋꯥ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯍꯣꯏ, ꯑꯩꯕꯨꯗꯤ ꯏꯄꯥꯝ ꯂꯥꯏꯔꯖꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤꯝꯇ ꯑꯋꯥꯠꯄ ꯂꯩꯇꯅ ꯊꯝꯕꯤꯔꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯁꯤꯃ ꯋꯥꯠꯂꯦ, ꯁꯤꯃ ꯂꯩꯇꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯩ ꯏꯁꯥ ꯏꯌꯥꯝꯕ ꯗꯣꯛꯇꯔꯅꯤ,
ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯥꯀꯟꯗ ꯁꯥꯏ ꯍꯥꯏꯕꯗꯣ ꯇꯥꯔꯒ ꯇꯣꯛꯆꯒꯅꯤꯍꯦ꯫ ꯅꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯪꯒꯤ ꯋꯥ ꯇꯥꯅꯤꯡꯗꯦ꯫ ꯅꯪꯅ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯛꯇ ꯏꯟꯒꯗ꯭ꯔꯣ? ꯅꯪꯕꯨ ꯂꯨꯍꯣꯡꯕꯗꯒ ꯑꯎꯟꯄꯣꯠ ꯀꯌా ꯅꯄꯥꯝꯗꯒꯤ ꯄꯤꯔꯛꯀꯦ, ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯒꯞꯀ ꯇꯧꯔꯤꯗꯨꯕꯨ? ꯅꯌꯨꯝꯗꯨꯗ ꯐꯃꯨꯡ ꯑꯃ, ꯀꯥꯡꯊꯣꯟ ꯑꯃ, ꯎꯄꯨ ꯑꯃ, ꯀꯣꯜꯂꯤꯛ ꯈꯔ ꯂꯩꯕꯗꯨꯔꯣ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ? ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤꯗ ꯑꯩꯗꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯇꯦꯛꯊꯈꯩ ꯎꯠꯂꯛꯂꯤꯕꯁꯤꯒ ꯅꯈꯣꯏꯒ ꯆꯥꯡꯗꯝꯅꯕ ꯌꯥꯕ꯭ꯔꯣ? ꯑꯩꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯤꯁꯦ ꯂꯩꯀꯥꯏꯁꯤꯗ ꯇꯤꯟꯅꯕ ꯌꯥꯕ ꯃꯤ ꯑꯃꯇ, ꯃꯧ ꯅꯨꯄꯤ ꯑꯃꯇ ꯂꯩꯇꯤꯌꯦ꯫ ꯑꯗꯨꯒꯤꯅꯤ ꯇꯤꯟꯅꯔꯨꯔꯒ ꯑꯩꯉꯣꯟꯗꯒꯤ ꯂꯧꯒꯦ ꯄꯨꯒꯦ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤꯕꯁꯦ꯫ ꯑꯗꯨꯒꯤ ꯇꯟꯗꯅ ꯊꯣꯛꯇꯕꯅꯤ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯉꯥꯡꯅ ꯐꯤ ꯊꯣꯡꯗꯕ ꯋꯥ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯗꯅꯕ ꯃꯦꯟꯁꯟ ꯇꯧꯖꯕꯅꯤ꯫ ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯗ ꯆꯥꯟꯅꯔꯤꯒꯦ? ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕꯅꯤ꯫ ꯏꯕꯦꯝꯃꯗꯤ ꯀ꯭ꯂꯥꯁ 10 ꯐꯦꯜ ꯑꯣꯏꯔꯕꯅꯤꯅ, ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯇꯝꯂꯛꯇ꯭ꯔꯕꯅꯤꯅ, ꯂꯥꯏꯁꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯩꯝꯇ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯤ꯫ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅ ꯇꯤꯟꯅꯒꯗꯕ, ꯃꯗꯨ ꯐꯥꯎꯕ ꯈꯪꯗꯕ ꯅꯪꯅ ꯀꯔꯤ ꯈꯪꯂꯨꯅꯤ? ꯏꯆꯥ ꯂꯥꯛꯂꯦꯗꯅ, ꯃꯄꯥꯟ ꯂꯝꯗꯗꯤ ꯋꯦꯗꯔ ꯀꯝꯗꯧꯍꯧꯔꯤ? ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯏꯪꯂꯦꯅꯦ꯫ ꯑꯩꯗꯤ ꯏꯪꯃꯟꯗꯅ ꯏꯁꯤꯡ ꯑꯏꯪꯕꯅ ꯏꯔꯨꯖꯕꯗꯣ ꯉꯝꯗ꯭ꯔꯦꯍꯦ ꯍꯟꯗꯛ ꯆꯍꯤ ꯑꯁꯤꯗꯤ꯫ ꯄꯥꯕ ꯃꯄꯥꯟ ꯂꯝꯗꯅ ꯈꯔ ꯏꯪꯉꯤꯗ, ꯑꯩꯈꯣই ꯃꯅꯤꯄꯨꯔꯗꯅ ꯈꯔꯗꯤ ꯁꯥꯐꯔꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯍꯥꯟꯃꯨꯛ ꯗꯥ ꯃꯥꯂꯦꯝꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯔꯛꯄꯗꯣ ꯏꯃꯥꯗ ꯀꯅꯥꯅ ꯄꯤꯔꯛꯄꯒꯦ, ꯊꯥꯔꯛꯄꯒꯦ? ꯑꯩꯗꯤ ꯃꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯊꯤꯒꯠꯂꯒ ꯑꯁꯦꯡꯕ ꯑꯃ ꯈꯪꯕ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯑꯩꯗꯤ ꯗꯥ ꯃꯥꯂꯦꯝꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯤꯅ ꯉꯥꯡꯊꯣꯛꯂꯨꯔꯦ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗꯕ ꯃꯇꯝꯒ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯋꯥꯔꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯈꯜꯂꯨꯔꯒ ꯑꯩ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯤ ꯏꯃꯥ꯫ ꯈꯪꯗꯦ, ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣꯝꯅ ꯁꯤꯒꯤ ꯃꯤꯁꯤ ꯈꯪꯕ꯭ꯔꯥꯅ ꯍꯪꯂꯛꯄꯗ ꯑꯩꯅ ꯑꯩꯈꯣꯏꯔꯣꯝꯗꯒꯤꯅꯤ ꯍꯥꯏꯔꯨꯕꯗ ꯏꯆꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯕꯗꯨꯗ ꯃꯍꯥꯛꯀꯤ ꯂꯝꯆꯠ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯑꯩꯅ ꯃꯤꯁꯛ ꯑꯗꯨꯗꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯂꯧꯍꯧꯕꯅꯤ ꯀꯩꯅꯣ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯃꯃꯥ ꯄꯨꯔꯅꯤꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯀꯥꯞꯈꯤꯕꯅꯤ ꯍꯥꯏꯕꯗꯨ ꯃꯆꯥ ꯄ꯭ꯔꯤꯌꯥꯅ ꯈꯪꯂꯝꯃꯤ꯫ ꯏꯃꯥ, ꯅꯍꯥꯛꯁꯤ ꯅꯨꯄꯤꯅꯤꯀꯣ꯫ ꯅꯆꯥꯗ ꯑꯁꯨꯛ ꯆꯥꯎꯅ ꯃꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯗꯥ ꯃꯥꯂꯦꯝꯒꯤ ꯀꯔꯤ ꯃꯔꯥꯜ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕ? ꯏꯃꯥꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯅꯝꯕꯒꯤꯅꯤ ꯐꯣꯟ ꯑꯗꯨꯒꯤ ꯒꯦꯂꯔꯤ ꯑꯣꯞꯁꯟꯗ ꯌꯥꯎꯔꯤꯕꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯗ ꯌꯥꯎꯔꯝꯒꯗꯕꯅꯤ꯫ ꯑꯩꯅ ꯗꯥ ꯃꯥꯂꯦꯝꯗ ꯍꯥꯏꯈꯤꯕ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯗꯥ ꯃꯥꯂꯦꯝꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯃꯃꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯕꯗꯤ ꯋꯥꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯎꯔꯨꯕꯗꯨꯗ ꯑꯣꯏꯔꯨꯕꯩ ꯅꯤꯡꯂꯨꯕꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯏꯆꯥꯅ ꯃꯥꯂꯦꯝꯗ ꯆꯩꯔꯝꯗꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ꯫ ꯃꯥꯂꯦꯝꯕꯨ ꯍꯧꯖꯤꯛꯁꯤꯕꯨ ꯀꯗꯥꯏꯗ, ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯕꯒꯦꯅꯦ? ꯕꯕꯥ, ꯃꯍꯥꯛ CBIꯒꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈ꯭ꯔꯦꯗꯅ꯫ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯀ꯭ꯂꯤꯅꯤꯛ ꯑꯗꯨꯗ ꯂꯣꯅ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯔꯦꯗ ꯆꯠꯊꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯒ ꯊꯦꯡꯅꯩ, ꯋꯥꯔꯤꯁꯨ ꯁꯥꯟꯅꯕ ꯀꯌꯥ ꯅꯪꯍꯧꯗꯦ꯫ ꯃꯁꯛꯁꯨ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯒ ꯌꯥꯝꯅ ꯍꯣꯡꯈ꯭ꯔꯦ꯫ ꯑꯩꯅ ꯆꯤꯡꯅꯗꯅ ꯍꯪꯂꯨꯕꯅꯤ꯫ ꯗꯥ ꯃꯥꯂꯦꯝꯅ ꯈꯔ ꯁꯥꯎꯔꯞꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯄꯅꯣ, ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯂꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯍꯥꯏꯔꯝꯂꯒ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯖꯕ ꯅꯪꯍꯧꯗꯦ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥꯅ ꯃꯃꯥ ꯄꯨꯔꯅꯤꯃꯥꯕꯨ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯃꯥ, ꯃꯤꯒꯤ ꯃꯆꯥꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯆꯧꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯖꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯑꯩꯗꯤ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯅꯍꯥꯛ ꯀꯥꯎꯈ꯭ꯔꯕ ꯃꯥꯜꯂꯦꯅꯦꯀꯣ?
ꯃꯣꯏꯕꯥ ꯑꯩꯗꯤꯅꯦ ꯃꯥꯂꯦꯝꯗ ꯏꯆꯥ ꯄ꯭ꯔꯤꯌꯥꯁꯦ ꯊꯥꯖꯕ ꯄꯥꯝꯖꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯃꯃꯥꯁꯨ ꯄꯤꯛꯂꯤꯉꯩꯗ ꯁꯤꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯃꯥꯂꯦꯝꯗ ꯊꯥꯖꯔꯨꯔꯒ ꯏꯆꯥꯕꯨ ꯎꯄꯥꯡ ꯁꯨꯗꯕꯤꯒ ꯁꯪꯒꯄꯪꯒ ꯇꯧꯕ ꯄꯥꯝꯂꯤꯕꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯃꯥ ꯅꯪ ꯍꯅꯨꯊꯪꯗ ꯆꯩ ꯆꯥꯒꯅꯤꯀꯣ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥꯁꯤꯕꯨ ꯀꯌꯥ ꯁꯨꯔꯤꯕꯒꯤꯅꯦ ꯃꯤꯗꯧꯅ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯁꯨ ꯅꯠꯇꯦ ꯃꯇꯣꯝꯇꯅꯤ ꯃꯍꯥꯛ ꯑꯐꯕꯇ ꯈꯪꯂꯕꯤꯅꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯈꯟꯖꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯏ ꯃꯊꯛꯇ ꯃꯥꯂꯦꯝꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯦꯗꯅ ꯃꯍꯥꯛꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯗ꯭ꯔꯤꯉꯩꯗꯁꯨ ꯑꯩꯗꯤ ꯃꯔꯝ ꯃꯣꯛꯏ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯗ꯭ꯔꯣ ꯏꯁꯥꯅ ꯄꯥꯝꯗꯕ ꯃꯤꯁꯛ ꯑꯃꯗ ꯅꯝꯗꯅ ꯍꯥꯗꯅ ꯇꯧꯗꯅ ꯄꯤꯈꯤꯗꯣꯏ ꯁꯔꯨꯛ ꯆꯔꯥ ꯅꯥꯝꯃ ꯆꯥꯔꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯗꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯗꯤꯅꯦ ꯏꯆꯥꯁꯦ ꯊꯥꯖꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯁꯨ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯍꯦꯟꯅꯁꯨ ꯐꯔꯦ ꯀꯔꯤꯒꯨꯝꯕ ꯃꯥꯂꯦꯝꯅ ꯃꯇꯤꯛ ꯆꯥꯕ ꯃꯤꯁꯛ ꯑꯣꯏꯍꯧꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯁꯦꯟ ꯊꯨꯝ ꯊꯣꯛꯄ ꯌꯥꯕ ꯕꯤꯖꯤꯅꯦꯁ ꯇꯧꯍꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯏꯆꯥꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯃꯥ ꯍꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯈꯤꯕꯁꯤꯅ ꯑꯩꯈꯣꯏꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯗꯨ ꯃꯆꯥꯕꯨ ꯊꯦꯝꯒꯗ꯭ꯔꯥ ꯃꯄꯥꯕꯨ ꯃꯥꯌꯣꯛꯅꯒꯗ꯭ꯔꯥ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯃꯥ ꯅꯪꯁꯦ ꯉꯁꯤꯁꯦ ꯅꯄꯥꯝ ꯌꯧꯅꯤꯀꯣ ꯍꯅꯨꯊꯪꯗ ꯅꯄꯥꯝꯗ ꯆꯠꯄ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯕꯅꯤꯀꯣ ꯅꯁꯥꯁꯦ ꯊꯦꯝ ꯅꯧꯗꯨꯅ ꯈꯔ ꯍꯣꯠꯅꯧ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯅꯍꯥꯜ ꯑꯩꯅ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤꯀꯣ ꯁꯦꯟꯐꯝ ꯑꯗꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯀ꯭ꯔꯣꯔ 5,000ꯅꯤ ꯃꯊꯪꯒꯤ ꯏꯂꯦꯛꯁꯟꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩꯅ ꯈꯥꯛꯇꯨꯅ ꯌꯨꯝꯁꯤꯗ ꯊꯝꯂꯤꯕꯅꯤꯀꯣ ꯏꯂꯦꯛꯁꯟꯗ ꯁꯦꯜ ꯊꯥꯗꯔꯒ ꯊꯤꯀꯥ ꯇꯧꯅꯕꯅꯤ ꯈꯔ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤꯀꯣ ꯀꯥꯄꯨꯔ ꯅꯍꯥꯛꯀꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯃꯤꯁꯛꯀꯗꯤ ꯊꯝꯗ꯭ꯔꯤꯕ ꯍꯧꯖꯤꯛꯀꯥꯟꯁꯤꯕꯨ ꯅꯣꯡꯃꯇ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯥꯗꯦ ꯎꯗꯦ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯗ꯭ꯔꯕꯣ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯑꯃꯈꯛꯇꯤ ꯂꯩ ꯃꯍꯥꯛ ꯀꯣꯂꯦꯖ ꯀꯥꯔꯤꯌꯦ ꯅꯨꯃꯤꯗꯥꯡꯗ ꯐꯣꯟꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯔ ꯃꯊꯪ ꯊꯥꯗ ꯁꯨꯇꯤ ꯂꯧꯊꯣꯛꯂꯒ ꯎꯅꯕ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯣ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯀꯥꯔꯤꯕ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛꯇ ꯐꯣꯀꯁ ꯇꯧꯗꯨꯅ ꯌꯥꯝ ꯀꯟꯅ ꯅꯍꯥꯛꯅ ꯁꯄꯣꯔꯠ ꯄꯤꯕꯤꯒꯗꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯒꯗꯕꯅꯤꯀꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯗ ꯑꯣꯐꯤꯁꯇꯒꯤ ꯃꯥꯂꯦꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯍꯥꯏꯕꯤꯌꯨ ꯑꯩ ꯀ꯭ꯋꯥꯇꯔꯗ ꯂꯩꯖꯔꯤꯌꯦ ꯑꯩ ꯂꯟꯆ ꯕ꯭ꯔꯦꯛꯀꯤꯗꯃꯛꯇ ꯂꯥꯛꯆꯔꯝꯕꯅꯤ ꯁꯔ ꯍꯥ ꯑꯩꯕꯨ ꯃꯅꯤꯄꯨꯔꯗ ꯔꯦꯠ ꯑꯃ ꯆꯠꯊꯒꯗꯕ ꯂꯩꯌꯦ ꯍꯣꯏ ꯁꯔ ꯑꯩ ꯂꯥꯛꯆꯔꯒꯦ ꯑꯣꯀꯦ ꯊꯦꯡꯛꯁ ꯁꯔ ꯑꯩ ꯐꯣꯟ ꯊꯝꯖꯔꯒꯦꯀꯣ ꯁꯔ ꯀꯥꯄꯨꯔ ꯑꯩ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯆꯠꯄ ꯇꯥꯔꯤꯌꯦ ꯅꯨꯃꯤꯠ 10ꯅꯤꯗꯪ ꯂꯩꯔꯨꯕ ꯇꯥꯔꯤꯌꯦ ꯅꯍꯥꯛꯁꯨ ꯄꯨꯟꯅ ꯆꯠꯂꯁꯤꯔꯣ ꯑꯩꯈꯣꯏꯔꯣꯝꯗ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯌꯥꯏꯌꯦ ꯁꯔ ꯑꯩꯗꯤ ꯁꯔꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯁꯨꯝ ꯆꯠꯂꯒꯗꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯃꯊꯪ ꯊꯥꯗꯗꯤ ꯑꯩ ꯁꯨꯇꯤ ꯃꯆꯥ ꯑꯃꯈꯛꯇꯪꯗꯤ ꯂꯧꯖꯒꯦꯀꯣ ꯁꯔ ꯁꯔꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯤꯌꯨ ꯁꯨꯇꯤꯒꯤ ꯋꯥꯗꯤ ꯑꯦꯄ꯭ꯔꯨꯞ ꯇꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯨꯃꯤꯠ 5ꯅꯤꯗꯪ ꯄꯥꯁ ꯊꯥꯔꯒ ꯂꯣꯏꯔꯦꯗꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯄ꯭ꯔꯄꯣꯁ ꯇꯧꯗꯣꯏꯅꯣ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯇꯝ ꯆꯥꯅ ꯍꯟꯗꯤ ꯍꯜꯂꯛꯀꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯊ꯭ꯔꯨꯗꯒꯤ ꯄꯥꯁ ꯊꯥꯕꯅꯤꯅ ꯊꯦꯡꯛ ꯌꯨ ꯁꯔ ꯑꯩ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯁꯔꯒꯤ ꯃꯥꯏꯊꯤꯅꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯖꯔꯣꯏ ꯁꯔ ꯃꯨꯛꯈꯥꯏꯅ ꯊꯤꯀꯥ ꯇꯧꯔꯒ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯕꯦꯡꯛꯇ ꯃꯁꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯊꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯦꯀꯥꯎꯟꯗꯁꯨ ꯑꯍꯦꯟꯕ ꯁꯦꯜ ꯀꯌꯥ ꯊꯝꯕꯗꯒꯤ ꯔꯦꯠ ꯆꯠꯊꯅꯕ ꯃꯥꯂꯦꯝꯗ ꯄꯥꯎꯇꯥꯛ ꯑꯃ ꯄꯤꯔꯛꯂꯝꯃꯤ ꯑꯁ ꯑꯩꯕꯨ ꯄ꯭ꯔꯤꯌꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯀꯔꯝꯅ ꯔꯦꯠ ꯆꯠꯊꯗꯣꯏꯅꯣ ꯁꯤꯕꯨ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯑꯩꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯇꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ
ꯃꯊꯛ ꯊꯣꯡꯕꯒꯤ ꯌꯥꯊꯪꯅꯤ ꯇꯧꯗ꯭ꯔꯦ ꯀꯗꯥꯏ ꯇꯧꯔꯦ ꯀꯗꯥꯏ ꯍꯥꯏꯕꯗꯨ ꯇꯥꯗꯣꯔꯦꯅꯦ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯃꯤꯁꯟ ꯑꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ ꯔꯤꯚꯦꯟ ꯂꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯗꯤ ꯀꯩꯝꯇ ꯈꯪꯗꯦ ꯃꯊꯛ ꯊꯣꯡꯕꯅ ꯄꯤꯔꯛꯄ ꯁꯣꯁ ꯑꯃꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯔꯁꯤꯔꯥ ꯑꯩ ꯈꯟꯐꯝ ꯊꯣꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧ ꯇꯧꯔꯒ ꯂꯣꯏꯔꯦꯗ ꯆꯦ ꯆꯥꯡ ꯂꯣꯏꯅ ꯌꯥꯎꯔꯒ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯃꯈꯣꯏꯅ ꯆꯤꯡꯅꯗꯅꯕ ꯑꯩꯅ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯂꯦꯝ ꯃꯅꯤꯄꯨꯔꯗ ꯆꯠꯂꯝꯃꯤ ꯃꯥꯡꯖꯧꯅꯅ ꯃꯨꯈꯥꯏꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯈꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯨꯈꯥꯏꯅ ꯃꯆꯥꯅꯨꯄꯤ ꯎꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥꯂꯦꯝ ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯉꯥꯏꯔꯤꯕꯅꯤ ꯄ꯭ꯔꯤꯌꯥꯁꯨ ꯁꯨꯇꯤ ꯊꯣꯔꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯃꯍꯥꯛꯁꯨ ꯅꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯌꯥꯝ ꯍꯔꯥꯎꯖꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯥꯛꯀ ꯆꯥꯃꯤꯟꯅꯈꯤꯁꯤꯀꯣ ꯑꯩꯅ ꯆꯥꯛꯀ ꯁꯤꯟ ꯂꯥꯡꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯊꯣꯡꯗꯨꯅ ꯂꯩꯔꯕꯅꯤ ꯏꯆꯥꯗꯤ ꯑꯣꯐꯤꯁꯥꯔ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯁ꯭ꯀꯣꯠꯀ ꯂꯣꯏꯅꯗꯨꯅ ꯒꯥꯔꯤ 4-5ꯒ ꯂꯥꯛꯂꯤꯕꯅꯤꯅꯦ ꯏꯄꯥꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄꯁꯦ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯃꯇꯝꯅꯒ ꯐꯠꯇꯕꯅꯦ ꯑꯀꯥꯏꯕ ꯂꯩꯇꯦ ꯀꯌꯥ ꯂꯧꯔꯤꯕꯁꯦ ꯁꯤꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯔꯦꯀꯣ ꯑꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯁꯥꯍꯦꯕꯁꯨ ꯌꯥꯎꯔꯤꯗꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯄꯨꯂꯞ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦꯗꯅ ꯄꯥꯕ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ MHAꯗꯒꯤ ꯑꯀꯛꯅꯕ ꯁꯣꯔꯁ ꯑꯃꯒꯤ ꯃꯈꯥ ꯄꯣꯟꯅ ꯌꯨꯝꯁꯤꯗ ꯂꯥꯛꯆꯕꯅꯤ ꯑꯩ ꯆꯨꯝꯅ ꯀꯣꯏꯕ ꯂꯥꯛꯆꯕ ꯅꯠꯆꯗꯦ ꯍꯥꯏꯖꯔꯤꯕ ꯑꯩꯒ ꯉꯁꯤ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤ ꯑꯩꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯎꯀꯤꯜ ꯑꯃꯗꯤ ꯅꯤꯌꯔꯦꯁ PSꯀꯤ OCꯁꯨ ꯌꯥꯎꯖꯔꯤ ꯍꯥꯏꯖꯔꯤꯕ ꯆꯦ ꯆꯥꯡ ꯑꯁꯤꯃꯇꯪ ꯍꯥꯟꯅ ꯇꯥꯃꯤꯟꯅꯁꯤ ꯁꯣꯝꯅ ꯀꯔꯤꯒꯨꯝꯕ ꯂꯣꯅ ꯌꯥꯗꯕ ꯃꯥꯜ ꯆꯥꯡ ꯁꯅꯥ ꯂꯨꯄꯥ ꯕꯦꯡꯛ ꯗꯤꯇꯦꯜꯁ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯌꯨꯝꯁꯤꯗ ꯔꯦꯗ ꯆꯠꯊꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯑꯩꯕꯨ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯌꯨꯝꯁꯤꯗ ꯌꯥꯝ ꯆꯝꯅ ꯂꯥꯛꯆꯔꯝꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯠꯆꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯀꯥꯄꯨꯔ ꯅꯍꯥꯛꯅ ꯂꯨꯆꯤꯡꯂꯒ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯆꯦꯛ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯇꯦꯕꯜ ꯑꯁꯤꯗ ꯊꯝꯃꯨ ꯏꯟꯇꯔꯅꯦꯠ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯆꯠꯊꯔꯣ ꯑꯗꯨꯒ ꯔꯦꯗ ꯆꯠꯊꯔꯁꯤꯀꯣ ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯊꯤꯗꯣꯛꯄ ꯌꯥꯎꯗꯤ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩ ꯅꯥꯀꯟꯁꯤꯗ ꯐꯝꯃꯒ ꯂꯩꯔꯒꯦꯀꯣ ꯍꯣꯏ ꯁꯥꯔ ꯑꯩꯒꯤ ꯗ꯭ꯌꯨꯇꯤ ꯄꯥꯡꯊꯣꯛꯆꯔꯒꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯄꯥꯟ ꯂꯝꯗ ꯂꯣꯏꯅ ꯊꯣꯛꯄꯤꯔꯛꯂꯣ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯦꯕꯜꯁꯤꯗ ꯊꯝꯃꯨ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯎꯄꯨꯁꯤꯡꯒꯤ ꯁꯣꯁꯤꯡ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ ꯅꯨꯄꯤꯒꯤ ꯄꯨꯛꯆꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯀꯥꯔꯇꯨꯟ ꯋꯦꯕ ꯁꯦꯔꯤꯁ ꯑꯁꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯖꯔꯛꯂꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯥꯏꯔꯦꯟ ꯀꯥꯔꯇꯨꯟ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯗꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄ ꯏꯊꯤꯜꯁꯤꯡ ꯑꯗꯨꯕꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯏꯕꯤꯔꯝꯃꯨ ꯊꯦꯡꯛ ꯌꯨ